ꯃꯦꯝꯆꯥ ꯍꯔꯥꯎꯖꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯔꯟꯕꯤꯔꯅ ꯆꯪꯉꯣ ꯆꯪꯉꯣ ꯃꯌꯥꯝ ꯂꯦꯡꯈꯠꯄꯤꯔꯛꯁꯦ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯌꯦꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅ ꯅꯩꯅꯔꯝꯃꯤ ꯇꯣꯟ ꯃꯌꯥꯝ ꯃꯥꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯤꯕꯅꯤ ꯈꯥꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯑꯕꯦꯝꯅ ꯚꯥꯏ ꯀꯞꯂꯨꯅꯨꯁꯦ ꯑꯕꯦꯝ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯊꯤꯀꯣ ꯐꯖꯐꯝ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯚꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏꯁꯨ ꯔꯣꯖꯔꯗꯣ ꯍꯧꯖꯤꯛ ꯀꯝꯗꯧꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ ꯚꯥꯏ ꯆꯟꯅ ꯌꯥꯔꯦꯁꯦ ꯃꯈꯣꯏ ꯆꯪꯂꯛꯑꯦ ꯀꯞꯄꯅꯣꯕ ꯇꯣꯟ ꯃꯄꯤꯗꯨ ꯁꯠ ꯁꯠ ꯇꯩꯊꯣꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯔꯣꯖꯅ ꯇꯣꯟ ꯃꯃꯥ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯃꯃꯥ ꯑꯩ ꯂꯩꯍꯧꯔꯒꯦ ꯂꯩꯔꯣ ꯂꯩꯔꯣ ꯏꯃꯧꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯀꯣ ꯍꯣꯏ ꯃꯃꯥ ꯖꯥꯇꯤꯅ ꯏꯁꯨ ꯇꯣꯟ ꯕꯨꯕꯣꯛ ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯕꯨꯕꯣꯛ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯠꯅꯈ꯭ꯔꯦ ꯃꯇꯥꯔꯣꯏꯁꯤꯡꯅ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯔꯟꯕꯤꯔ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯇꯣꯟ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯕꯕꯥ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯁꯦ ꯐꯝꯃꯨ ꯐꯝꯃꯨ ꯃꯦꯝꯆꯥꯁꯨ ꯊꯣꯔꯛꯏ ꯏꯆꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯏꯄꯥ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯏꯄꯥꯒꯤ ꯇꯣꯟ ꯃꯄꯤ ꯏꯔꯥꯖꯤꯜꯂꯛꯏ ꯔꯟꯕꯤꯔ ꯃꯈꯥ ꯇꯥꯔꯛꯏ ꯍꯌꯦꯡꯁꯦ ꯏꯄꯥꯅ ꯈꯥꯋꯩ ꯇꯧꯁꯤ ꯌꯥꯊꯣꯛꯈ꯭ꯔꯦ ꯏꯄꯥꯒꯤ ꯃꯥꯏ ꯆꯣꯞꯅꯕ ꯅꯪ ꯈꯛꯁꯤꯜꯂꯅꯨꯀꯣ ꯇꯣꯟ ꯀꯞꯄꯒ ꯑꯩꯒꯤ ꯏꯖꯠ ꯑꯃꯗꯤ ꯕꯕꯥꯒꯤ ꯏꯖꯠ ꯌꯦꯡꯕꯗ ꯃꯤꯒꯤ ꯃꯆꯥꯗꯣ ꯂꯩꯈꯤꯗꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯄꯥꯞ ꯂꯪꯁꯤꯟꯕ ꯕꯕꯥ ꯉꯝꯂꯗ꯭ꯔꯥ ꯑꯗꯨ ꯍꯥꯏꯔꯒ ꯄꯦꯅ ꯀꯞꯄꯤ ꯃꯦꯝꯆꯥ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯖꯩ ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯁꯨ ꯍꯪꯂꯝꯗꯅ ꯅꯣꯏꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯌꯥꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ ꯕꯕꯥ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯐꯅ ꯐꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯗ ꯑꯐꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯂꯦꯝꯅ ꯀꯛꯊꯥꯔꯣꯏ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯔꯦꯅ ꯎꯁꯤꯠꯇꯕ ꯂꯣꯏꯔꯦ ꯑꯩꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯔꯦ ꯑꯗꯨꯅ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯞꯍꯟꯒꯅꯤꯌꯦ ꯏꯀꯥꯏꯕ ꯄꯤꯒꯅꯤ ꯃꯁꯤ ꯅꯆꯥꯒꯤ ꯋꯥꯁꯛꯅꯤ ꯃꯦꯝꯆꯥꯁꯨ ꯋꯥꯔꯧꯅ ꯃꯄꯨꯔꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯣ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯈꯤꯁꯦꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯃꯛꯇꯣ ꯃꯇꯣꯟꯗ ꯄꯣꯛꯄ ꯉꯥꯛꯇꯅꯦ ꯑꯃꯈꯛꯀꯤ ꯈꯟꯕ ꯌꯥꯕ ꯅꯠꯇꯤꯌꯦ ꯇꯣꯟ ꯀꯞꯄꯒ ꯏꯃꯥ ꯑꯩ ꯈꯪꯉꯤ ꯔꯣꯖꯔꯒꯤ ꯃꯃꯥ ꯍꯣꯏꯅ ꯑꯩ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯏꯃꯥꯅ ꯍꯥꯏꯈꯤꯗꯥꯏ ꯎ ꯋꯥꯒꯤ ꯃꯈꯥ ꯊꯥꯔꯒꯕꯨ ꯄꯠꯄꯅꯤ ꯃꯤꯒꯤ ꯃꯈꯥ ꯊꯥꯕꯗ ꯄꯠꯄ ꯍꯧꯅꯗꯦꯅ ꯍꯥꯏꯈꯤꯗꯥꯏ ꯔꯟꯕꯤꯔꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯊꯦꯡꯅꯁꯨ ꯊꯦꯡꯅ ꯍꯥꯏꯔꯣ ꯏꯄꯥ ꯇꯥꯔꯒꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯒꯗꯤ ꯔꯣꯖꯔꯗ ꯂꯩꯒꯅꯤ ꯄꯥꯜꯂꯅꯨ ꯍꯥꯏꯔꯒꯗꯤ ꯐꯔꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯏꯄꯥꯒꯤ ꯇꯣꯟ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯇꯣꯟ ꯀꯞꯄꯒ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯕꯕꯥ ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯒꯤ ꯐꯠꯇꯅꯕ ꯈꯛꯁꯤꯟꯕ ꯍꯧꯅꯗꯦꯅꯦ ꯏꯄꯥꯅ ꯁꯤꯜꯂꯤꯕꯁꯦ ꯏꯆꯥꯒꯤ ꯇꯨꯡꯒꯤꯅꯦ ꯐꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯄꯣꯊꯥꯔꯒꯦ ꯕꯕꯥ ꯇꯣꯟꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯍꯩ ꯅꯆꯥꯁꯤ ꯁꯦꯅꯧ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯀꯅꯤ ꯍꯣꯏ ꯏꯆꯥꯒ ꯇꯨꯃꯤꯟꯅꯔꯨꯔꯒꯦ ꯑꯗꯨꯗꯤ ꯇꯨꯝꯃꯨꯔꯣ ꯉꯟꯇꯥ ꯍꯧꯒꯠꯂꯛꯎꯀꯣ ꯊꯕꯛ ꯌꯥꯝꯃꯤ ꯍꯣꯏ ꯃꯣꯏꯕꯥ ꯃꯦꯝꯆꯥꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯃꯥ ꯃꯆꯥ ꯇꯨꯃꯤꯟꯅꯩ ꯔꯟꯕꯤꯔꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯇꯣꯟ ꯀꯞꯄꯗꯨ ꯇꯥꯔꯗꯨꯅ ꯃꯦꯝꯆꯥꯅ ꯏꯃꯥꯒꯤ ꯇꯣꯟ ꯄꯣꯊꯥꯔꯣ ꯅꯁꯥꯗꯣ ꯁꯣꯛꯂꯅꯤꯌꯦ ꯇꯣꯟ ꯇꯞꯅ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨ ꯍꯧꯈ꯭ꯔꯦ ꯃꯦꯝꯇꯥ ꯉꯟꯇꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯗꯤ ꯇꯨꯝꯂꯝꯗ꯭ꯔꯦ ꯍꯧꯒꯠꯈ꯭ꯔ ꯃꯥꯜꯂꯤꯅꯦ ꯃꯥꯁꯨ ꯍꯧꯒꯠꯂꯒ ꯀꯥꯡꯒꯟꯗꯨ ꯍꯥꯏꯒꯠꯄꯗ ꯆꯦ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯌꯦꯡꯂꯨꯏ
Ima, nachabu walobino, babada sahibiyo. Nachana nakhoi buyon banatiye. Ai, Roger bunungsi. Aduka Jacob busu laman kumba pami. Mana ibu chen banumita magi oina bahaydana isana yadana ijat manghanba. Aduka video sunam kiba. Magi adukum balam jatto aina lemna tharoi khankrabani. Aina Roger kidamakta lepada kananasu khothinjin bangamloi. Aikhoi animal pulap siminna bangamgani. Ai chale Roger ga noi ai budhiraklano. Nacha bungak piyo ko ima. Memcha chithi do pabaloi baga makhol thokna kapi. Ima giton icha halakho. Ranbir taraduna prap changla e. Hai kaido bayawrage. Hoi ba icha to dairamje. Ranbir ngakna kari. Memcha kapaga chithi do mapuroi badapi. Ranbir so chithi do paraduna. Oh, ipagi bima kaino aikhoi tawdosiba. Ichagi mapamdasu lale. Miya mangdasu hanjin ikai pirup khumle. Ai loire. Memcha kapna. Memcha kapna. Moi ba napa mayum da paw haibikro. Aikhoi lale upai leitre haikro. Ranbir makhado phamtai makok to pairaga. Ichana luhong jararoi yung palarage hairamada. Yaram labasu phadongni ko. Memcha mapuroi baki phone du laururaga pirami. Se ngalingai sida paw haikro. Ranbir do Raj ta phone dawrai. Ngarang da piramba number ni. Raj save tawdrasu number do Ranbir oiramba yai khanduna pairai. Hello. Ranbir na isen aine ibaine ho aisu number se save tawjahautre malina khalamline. Aikhoi lale isen aikhoi upai leitre e ibai adumna haibigano khaido bayawrage hek taibiyo. Ichanu pinadi luhongbase yajadabane. Hongu hairagadi nupa macha amaduga honge natraga yung palurage haijabane. Aina yarudre. Aduga ngasi tum hawalakpada leiramdre. Ichagi pendaba wahai kharasu idana thalamme. Ras nungaidana ibai aikhoi lanbane. Icha phataba poklubagi aikhoi lanbane. Nade isen adumna haigano aikhoi su ira leye. Imauda Roger ga jatkrabra. Lodkre. Phare yekpira roisi. Hoi aisu adumna khale. Kari di upai le. Ibungoda khara themjinbiyo. Hoi themjinjage. Thamjarage dudi. Phani. Phone thamnakibaga Ranbir so ikaibaga nungaidabaga pulaga kapthorai. Ipagi ton Somda rasu nungaitaba paudu mahaki nupida mamada mapada tamjare. Jacob ti kaisu khangjaba nate. Luhongdorabani khanduna harau mahaki kadagi khumtharai. Rose machagi maithong ubaga pena kapthorai. Jacob ngakna mamada yengjai. Wahang amata suhanglute. Mayamgi maithongdu ubada mahak bab tare. Ho Tona mukchin kraba. Pare. Si day aisu nakai sing na bet olak patari na. Aibo apang masiba. Noe ni nuai ni. Liam na gadi tharo e. Raj na. Thoiba. Nang nalan mane. Ai kari irano. Ahal masil yana rasu. Imaw Roger kana amata oina lep kibada. Kanamta na may thiba pibangam loy ne. Jacob nok mi. Hoi. Nungsina bada. Nungsina dawo. Kaisu kaide. Adubu uridagi hena yet pangamba aina tana yet kani. Makhoi ni amato iba ngamre yenge. Tanja da Roger ki khonjen tarai. Mayam du ngakna mapanda thorai. Jacob ngakna Roger phana nungai trasu maithong du nokmi. Chaisen pai balak lobane. Jacob bisam pairapna. Bye. Kadar yaba matam na die. Ton kaida lege sadhair o. Roger ngakna kaino bai ai gyan tadre. Jacob sauraga Roger manakta prap changlaktuna
mangak samda tapai nang na simba plangbo aina kai khangdane Rose na chingthoi thoiba kaina nang tawri base phana sauningba nungai ta balai rabasu yumda lakpa marup amada adamna tawba honabra Jacob mathanta masada subjiraga ai mi hatninga e ado hairaga Roger da mu onsindana nang ton yam pamra ba phare tudi hatok narase angam baduna launarase Raj kanna thoiba noi kanam ta khamakano ai khangbagi thona lerektre ai ngona asak nam thak toba Roger dapna bai ai ta singa ton kai de lei khangdi aduga baba ga ima ga nasu ai gi phone da lausin kre na chin thi ga no minai noi gi tat ai loina khange aseng bani bai ai sa noi gi mita gada oina ubra ha nang na ton da 5 lakh pi khoi ba adai paisa pam da banu piduna direct 10 lakh pi hairakpa adagi amuksu sana rupa leiru doini account da paisa ka pa una 50 lakh ne transfer tawki bane mase noi ani manaraga sinba thabak ngaktane hoi bai mane ai khoi ani chen banu mituda ai na hai ki bane Jacob na mu nang mu soina phaba lakani madi singna ba yada bane ma na ngamdri fauba aduna nang mangona gi paisa khara lawto aduga ai khoi ani lot khasi hai ki bane adubu bai to ai na hai dune adu kai doraba ai gi phone imana paising khrabani na ai pau phauna bangam ki je maha kai da chachkre ai ta singna khangde man hairamba amadi lei kari kai gumba nang na ahinda ai lawba laktraso ai de kai tunom chatkrani noi dagi lap na hairame ai na de soidana lakani haiki bane adu bai ai gi kasu mama na thonglo laga thamki bana ai upai leki je aduga ai gi saisin bai bala ai haiduna kai ge aina upai le trabani na nang hongna ni khanuna lakbane bai phare nupi mana kai ta na lot ki ing tare dina ai thi gani koi thi hek thi gani lawdana ni tokla roi rojna phare se doi anima khatnarano adu isaru tonso matom ta nungai ni lei sakhrasano adu sungya yaroi mama aina thi gani imung changsi se lekai mangda yam phajide Jacob na bai changluki se bai ai changlaroye ado nang karam kanda changdoino bai khangde ai thabaka tatasu punsi se kaidurune adum loi krasano nupa man da batauno adoi saro ton phangna bathi se hoi bai thi se phare ai su chalage asumna numittu lohong bakai kre miyam na phanangang narabasu Jacob kaisumu walo bide Roger so ada changdre Roger di mahaki kadagi sungen hindoktre Jacob di ton gi khongol li balep lamde Ranbir hoi su khangle machanu bido matom tamang khrai ba adubu thige khaludre matam di sum hauki tha hela fauba pau karim ta phangde Roger di nongmagi masa soktilai Tumni jani gyan taraktre wakhalaina naba misak haido oirabani adubu Jacob di thauna kai suhalamde nongma sunitana bazar chatpada Rokina majo haima Rokina tro mane majo nungai ribra khaide nungai rubunoda noibu aikhoi thogi manakta khara laklaga themulaudana Roki ngakna majo Roger lai ribra Thabaka taleda changdre yumda maika dagi sungen hendoktre Roki nungai tana majo aikoi siam nungai de thamo yam jet pamarupne lakninge adubu mama do kaya majo loi khange adubu Roki icha thoi ki matau do majo yeng bangamje dongma soidin laki majo phare adudi majo chalagi ko hoi majo Sunita su chatkre Roki su nungai tana halai mayum lom da chatakai Jacob manakta lai Jacob na bai Roki na bai nangka da changse yai bai lao ani do mathak ta karai
Kay leirage. Bai, Roger do yam nungaiti. Amuktadi chatlaga themluse. Jacob ngakna Roger leirba. Thabuka tokla male. Kaino haisiba. Asingmane bai. Ma chau thengnaye. Roger da amukta themula o hairame. Kamai changludoino. Mama Lalita power do yengingdene. Bai, aishu hainadiko mama do. Adubu Roger gi khalaga amuktadi ekhoi myam chaluse. Tan mane pare chalasi noma. Mai hanai number rusu kuire chataba. Phone ama leiraga sim su hapaga piruse. Hoi bai, adumai tawruse. Nungaiti amna. Aina hina nungaiti bai. Tongi paudi kyamta khangdrabra. Lot ki yauna lot krabanina kaidi upai le. Adubu kayam kuina lot kenge. Aina India pumbagi oina maruk mapang aigi mi kya thaloktuna thialiye. Hauzi ki oina li pau phangjui. Roki nok mi hangakpani paisa taptai loraka lot kise naidra. Adubudi lawna sanuda kaisu khanbide. Paisa bu kaino tala phange ijetu gi wane. Atopa nupa amada amuk chilamnadi khamdoba. Khudakta asti sonbiredana anima nang sidiba. Aigi best friend oirambagi saugu yau phatrabane. Atopada janamnadi ma ai khutta loidawne. Aishu loiba tare chadhaurage. Phare yauro. Irik hoidasu haikroko. Hoi haikrage. Karam kana chachi haibano. Phone da phaunarasiko. Hoi bye. Rocky so mayum hankre. Somdana Rita du machagi chana thaknaba puraga changlai. Thoi se charo. Ai kyamta chaningdre. Imana poklibase natomtane imagi thoi. Nasase yengba ngamdre. Nang imabu nungsidraba. Mama oibisingna machabu karamna nungsidane. Loina nungsiriba ngaktane. Natomtana ti ima. Macha oibasingnasu adu mangai. Adubu ima nang snupini ko. Imana namobu lawsinbiram labadi. Nachasu asamna waram loiko. Migi mi chapmana ye ima. Kaigino noina mi bodu hantana khaliba. Rita kappaga. Ima gi thoiba. Mitay akhoi gi chatnabise. Atopa jati ka manadi. Ijat haiba amasu leibani. Akhoi mitay di adumudu khalingaida. Chakotpa sungangam loye. Mibu sengni mangi kharingaida maninglomda halakpa tabane. Aishune aigi punsise asumna tawrambra. Manglasano haujikti. Ai sikibada kaisu akiba phaudre. Rita wang makha taramdana kadudagi kappaga thorai. Roger nisa haibasi kaino khanglamdabadu haujikti yu thakpa haure churuk thakpa haure. Chada thakdabaga tumdabaga yu churuk khara thak masadu yengba ngamdre. Numit kharani haukre. Marup singdu pau phaunaraga pulap Roger hoida lai. Ratanna ijam yam laidana chango noi marupta mai kada leibane. Rita su thoraktuna chango mama icha singine coffee semlake. Marup singdu kyamta hoi mai haitakai. Roger gi katamna mari changlai. Thongdu hek hangbaga churup ka yunongana hagi torami. Jacob na hai minai napa namana normal guli charpa matamsida nangna oktabagi guli chapa amuk hauraba. Aina oktaba oirakpaine makoina okanbi oirase. Marup singdu wawa no e Jacob ti noklamde. Kaino nang toromise. Ai kai torage pai. Ai fauba kyan tarakla kansida nang amu ngawba horamise kaiginoba. Punsise sidaw leirabane. Bed amuksa hero amuksa makhal mathelne. Is ba haisini yengba ngamdre. Yanglen saru masing thiramo haibra. Kande noi laklingai sida ngasidine yu fulda thakaise. Lina aikhoini yu thaklaka nangna furti thakpada kawraba. Aikhoidi hauji furti thaklani
yuda nang adom pulap thakcharo. Okay brother, mongfamgi ticket kaklamage. Jacob na aigidi yaurukini kwa ton aikhoi ni luhonglaga ichaga poktana isugi isugada unarakige aduga lakeba. Roger haunu nolai asadi honglamdrine asadi kainakhreda purnima ne ngairise ngayo aigidi thasi dum oiraga leijarage bhai phagi nate nang nasada yengba ngamjre adumai tawnoba ai nuaite bhai wakhalse puba ngamlakjre adugini Lina sanaiba warise naitra adusu nupi ama khakke aingondaga oiramo ichabu phanglani irikna minai tumilayo mayamdo pulap no I Rita coffee puraga changla I noi myam la ingai sida ichase amta chak pijaramo Jacob na bhai hirujada ba khyam kuirage hirujaba kaina thiwa phaidra kansida Boritna pela poni he Rita na sese coffee ta o ma ngasidi marup singse aikhoida chak chakidoni ko hoi baba da yen heluge yen charoi san jage ba hoise machana parambadaki phalakta bahai basi ningba kairabani khangla male haujikta da Rita hoi gyan tarak leduna machagi hanagi punsida hanjina ba hotnamada awaba oire marup singduga Roger numito harau chak chaminaduna langli adubu makhoi hankiba matamdadi hanagi hamu mangduna adum leirammi Jacob na piramba phone ado amuk yengi kaidoruni khaluraga amuk thammi asumna matamdi sumhauki Jacob su Roger ki mataudu ubada nungaitaba sum phaurai ton thibagi wakhal ga changdri Roger ki mataudu ubada Roger oina sena bahaurai phone da Jacob na chak charaba Roger na chadri kaidoriba pung baro tarase chaning de bai adu yarone iru diluraba khangdi kaino khangde haisiba aina iru jabada ngasaira ngarang la khangdre nang na koktubu thiga yaur jala Roger makoktu holaga haying lurage ngasidi yam taleba Rita changla I thoi chak si sa thoklodana nangwa awima charge bhai ai cham de zakhi ko char ada chaba loirega losilamo kola imana maina phingjanida hai angauba dress up tormo haibani ne ai lobalake au ka khulong da chaluse sek mai doina chache yuda pena thao kyaye yani nang nayadu do osila adi yani ba thame hoi bai phone thamkibaga Roger chaksu chakhum ahum mari charga isingdu choro hijili aima thoi nangbo da maina tawno phatte haibane okjare house haude ichabu khari janinge nupi Rita makhata jaje lokhak tu puraga thokre Roger dress se chinna ba hotnari as jin mayam sisu amda chadre tawrise boxer khak se laga chani ko ngase peti duna kai jatkre mayang dukang labanina dress set pada mawang tadri masaga chana ba dress su laida ba kuirabanina khongrau gado awai ba mankai loisilaga thorai ma Rita na tare 5k da piro thoi ima pike adubu nisa nungsa gadi chanu ko Nubi jage adradi nisa chawata bani kaino sachat piro ngang leirano ba ai taningre Rita nungaitana paisa du lauraga macha da pirami mama manam nambige yare namakano ai kasu siroi ba laina phauba pambidrabane aise adu hairam laka fathokre Rita machabu yengduna kaphawi
Jacob ngaiduna leirami. Os kaino tawrisina. For chabaga male. Athiba mina phajnaba hotnaba. Fajaba nangna thianjaraba. As dress amta chadre aduine. Chatmina doga ikai dress hana leirukise. Paisa yam yaudi yu thaknaba dange pura ise. Ho ai lege. Nang naralse chabase talline. Aina kai haikrage. Kai subudi haideda. Anido wari sana sana lakminare. Nupi kharana. Wow, Jacob ne post kata se. Nupi ani khakna. Amasina kaino skeleton gamale. Ado hairga nupi shindu pulap nokminai. Roger nupi singdugi manakta prap jangsilaklaga. Kai ba hojikida. Oi, aisu angang sembhaye yam hong ko nupina. Jacob di Roger gi wahai wata du targa ngakpana loire. Matin kut yolaga. Bhai, lao. Roger nupi singduga marayet naraga dumlay. Jacob na oiroi khangmanina makhut chinglaga purai. Nupi na usitaba. Usitanabadi nang nasinjabane. Thi hairaga su sauri. Thi bu thi dra. Nasagi pibamda yengo. Tha ahum marisida aduk change tawba. Ado for chaba male kainaga haira ise. Asidi henmandra. Ho yarese law. Dress kara leiraga moirangomda kapthagrase. Rocky hoisu kapthagrabane. Anido dress kara leiminarami. Masak thibas nataba fiba murti thibas nataba Roger do haujikti wajit male. Jacob na Hugh breakfast lunch dinner taw leirabanina wajit male. Chak tu saningradi kai upai le. Kande hayengdai body semba horase gym chache. Nangidi loisuna leiri tudi. Nangi bitane chattoise. Okay. Anidusu moirangnomda haithare. Hana chatkiba marupsingduga pullaga langminari. Masak matau phajarabi janura kaya sulai. Lina Fajayko imagi mamawa tombi oirisira. Rocky na thimbal kutbe. Aigi thamoi nafamda sinareko. Roger yu glass to sathak chilaga. Nupi amurukti chelure ai pamba yaubra. Jacob na ai ngaudogo talehe oiba. Marup singduno I Nupi amana Jacob nang luhongdraba. Roger na kainoda chengkre. Nupi amana amo aya adudi aikhoiga khangnase. Roger na noi loinamaka matumdaga khangnaradi pharak taroidra. Aikhoidasu khara hairauda. Jacob na kaino mana tawrami lila mayam siba ai fawba gyan taraklakansida. Roger na nang tumilayo nang dikhiramani natrone bai. Lina natli. Roger na phone number piramudana. Nupi amana nangsu nasak thibadi nati. Ado nisa chaba nupa koibase kaya kaidawdene. Imai pema nisagi wabu wa oitorodana. Tokning kanda sattokpa yai kaidawrage. Marup singdu tingak yengnaraga lay. Hoi mai ka haide. Amukta ujiba ngaktani Roger na honglakliba matawdu. Nupi amana amo. Ada somna pamdise karamano. Aigi wadi yade aida. Ada khara hot oibidi pame. Cool oibise khizareba. Jacob na ima kaino ma tawrishiba. Li satap na adune yudi kyabu thakpa hodri. Irik na masi hanai phibam na hanjinaba hotna haudradi bhera yam karaklaniba. Rocky na ludawri punsise kumhai yamandana yaum sinba kaure. Roger nupi mari mangaduka wari sanadana noktana dillendana lay. Photo gasu kapminari phone number gasu launaraga hairi marup sindagi manakta lai. Roger na photi ahanbamda natre khangeba. Hoida aisu natrasiba mana chaktamina batabane. Jacob ngakna marup singda yengi. Nangbu usinga sindokraba. Marup singduno I Roger na karino
Jacob, yaro, nang aiki best friend Roger da, natre, kuirina. I say nanawani. Lina, as yam hainedida, noise. Pakang asing by quikisu, karakaloba. Jacob na, kadanga say yam lilame, kanana tambirino. Nupi say koira ka experience like pajatnida. Sia, nupi kyam koira ladana. Marup singdu harau numitu puduraga. Nangdang wayang oiraktuna mayum chatnakre. Machana yung auraga hanjilak nasu. Rita kaiso haibang amjadre. Numitu suhanagong chaka chada kay Roger do adung tungkre. No ngalaga Jacob na hubalaktuna. Anido pulaga jimchat pahaure. Asumna tha ama ani mukhauki. Tonki pausu kem tatakije. Mapa mamasu machagi khanje. Hero anido jim noiraga mayum dahalai. Jacob na aikhoida chak chawrase aduga wa masai ba. Hoi. Jacob hoido ina laktuna anido chaka jaminai. Chak chana Jacob na vai. Nang tonu sidraba. Roger isindu thai. Nungsira kaidorage amhane. Aidi nomagi sum hingale. Pau tadraka udraka na hena hingale. Roger nok mi. Phaye. Bye. Phagi nati nang suhayo. Roger tapna. Bye. Ai kai hayo haibano. Mapi rajila e. Adubu chak to dum luktharaga jai. Jacob nungai dana. Ai haujiti wakalamala e. Roger ngakna. Kai wakal. Dang na mama nushiriba oiradi. Ton manakta chatse. Aduga magi mapamda. Ai ko enidagi ama choose tawra hairase. Roger nok mi. Iwa. Adudi ai oina choose tawkrani. Nang ika horoidra. Kai sukaide ika kapiroye. Gyan kutado. Nang haise ai ngona kathok lage shira. Hoi bai. Noigi nushibada yelu bai sia. Paplam sinbaga japmanare. As yam taning deba bai. Adumnaga imo oirakano pakdeba. Kande tiket kakrage chalu seba. Roger ngakna. Airi kaubu kaure. Kaide lege nang khanglaba. Gowada. Oh. Madi duda lodi pore. Pare chalu se. Ado bai. Ma gai ka mari na rubada nang kyam khanra. Bai. Aina to nung shikibada. Magi jamlaba thamoi dudane hakjang dana ti. Haujik suni japmane. Pare. Ngasi te chabene nan ka khrage ko. Hoi bai. Ani do chak cha tok laga ngayak pothanari. Jacob ki miyoi singadana ton bukupna senari haibasi ton ni khangjaba nate. Bodyguard to phone tawrai. Jacob na kai lere. Nupa dana boss. Nupido maga toina unaba nupa malay. Jacob ngakna kari kayang kuiraba. Nupa dadapna tha amamuk phare. Jacob sauraga aduga nahan kai haide kai kino ha. Noida aina selfie da kaidong nabanoba. Sorry boss. Ai khoiso aseng mama khangdabagi pauda tamjaraktabane. Haujikti khangle. Nupa do kanano karino kaidino kupna thikalo. Thikachore boss. Nupa do maitei ne. Swaida mayum budilei. Mingde Francisco we boss. Phare thamo. Ai koi date 9 lak dani. Funny boss. Phone thamkibaga Roger na mong hadana nupa mamu koi hairo. Hoi bai. Tondi nang natraga aina lawgadabane. Kanagi soy biaroi. Oiramnani da atopa gishunahana. Long bai bane. Ijat pudi ai khoi ni changnana manghalurabanina kaishu khalamaroi. Ton adungba nupi ama oinadi ahorakiba nate. Ai khoi ani na phatabagine. Chumi bai. Ai Jacob ne. Nang na laukiba ai kaisu khalaroi. Adubu Francis khangni dana. Ai khoi ani changdana totpi bataridana.
Hꯧzik day so jamna lay beadre. Jacob nok mi Sathi basa nang naga hen kini ko. Ani do nok mi nay. Numito hokre. Haina kibagi matung inna makoy ani. Impal thadok pagi pungja do yore e. Mataw senduna makoy ani bu airport phau batila e. Pung kharagi matung makoy ani gawa mai kay pangre. Jacob ki mioy singaduna makoy ani bungai duna layrami. Jacob na kay paulay. Boss, hawjik makidi kay shulayti. Hotel da hana chatlaga putharu khise. Hoi. Ngayhaki matung makoy na layga dawripa. Hotel adu yorokduna ani do putharami. Tanja aduda guard amada call tawrai. Kay layda. Nupa amaduna. Nupa Francis haiduka airport da chatkre. Kay lamduna khanglaba. Khange Mumbai dane. Phare tamo boss da haikige. Phane. Phone thamna khibaga Jacob ta pau tu tamle. Roger na as hawjikpu Mumbai da muchat ki dawriba. Jacob phone du lawthoklaga magi mi da phone tawi. Nupa mana boss. Aina WhatsApp da photo thakibada khangba natro nupida. Khangjay boss. Ngayhaki matung Mumbai da yoroklani nupa amaga. Nupa da hadok hundiko. Nupi duna kidnap tawraga Goa da puro. Phani boss. Phone du thamna kre Jacob sauraga. Magului na nupa khudimak loina hatkani. Hera mana du yaukradi aikhoy ni changdana lawra loire. Jacob nok mi. Aduna farni. Aikhoy hum punna court marriage tawra loire. Adune bai. Modern life ki matam sidaba. Yai kaino anauba lifestyle ne. Aikhoy ahum na bu yanardi kai sunateda. Aikhoy ni bu diyare bu don ki wadi kamdoba. Hera magi bu kaino. Aikhoy ni yanaraga loire. Hoi de. Ngayhak pothagi tawbaga amuk suko lai. Jacob na kai pau loire. Nupa duna boss nupa do arai boiramje. Kayam lingba macha oiramage. Goa gi sem gi macha nupi gi macha ne. Mapa du su IPS oibane. Hera oining boy suno. Prince oirasu aini yekladi yekle. Nongmai du namo namai khumlaga aduga nupi do puro. Phani boss. Thamo ngihak to pothage. Asumna phone tamkhibaga hero ani do ngihak pothakre. Jacob na hairakpagi matung ina magi card singduna Francis na card thoraga lakpa maikaida makhoi suinarai. Tanja yengduna gari dugi mamang thatlaga. Nupa mana nubise makhom kut punchlo. Francis ngakna kaino noi maitero. Aduga kaigino aigi ji pharise aikhoina gai lankhige. Oi nang tumi layo na thwai do mangninjodi. Nupi duna don't touch me. Oi tumi layo na thwai mangninjodi. Francis, please help me. Francis na it's okay baby, don't be scared. Nupa singduna nupi do pharaga pukre. Please mabu phabigano. Noina pam paisa kyano ai pige. Nupa mana nangi naral kaishu pamdi. Mase aikhoi gi thone yare nang jatkro. Nupi do kapaga Francis, please don't go. Francis nupi do da yenglaga I'm sorry honey. Ado hairaga car do thawraga chatkre. Nupi do kapaga guard singa tuda leave me alone. Tum log kon ho kya chahiye? Mayang nupi ga sarno som kanano kaidagino haiba aikhoi loina khangjaye. What do you mean? I cannot understand. Nupa singdu pulam no I. Kaisu thausadana makoi heliport tana laklaga nupi do helicopter da purai. Nungdangi pung nipan tarakpa daida nupi do hotel do da yam chinglem na purai. Jacob hoina lairiba room atuda lai. Pau khanglaba hero ani do yam post dana don bungai duna lairami. Jacob Roger chap manana hi dear. Nupi do ngakna nupa ni magda yengi. Nupa ni dusu nupi do da mon yengi. Roger na yam ti honglame
samgase tena purity to ka hakthardana Jacob na yu thakai bi churup thakai bi drug ka singbi ha yam leiramene nupi duna tumlo kon ho ani do yengnaraga no I Jacob na says Hindi ga loriko Roger na mo mayang nupi sariba nupi do makhoi ni gi wa do kaisu thau sadana one night one lakh chalenga lekin tum dono ho 2 lakh chahiye Jacob na kaino mi na side 60 lakh bi khidro phagi ro nupi do ngak na excuse me 60 lakh oh my god Roger na bye am tangai ko masibu prostitute oira jalo natraga sibu tolane Jacob prapra nupi do gi manak ta changsili hills body tongi haibu city 5.7 oinida Roger na tondi 5.5 feet kakta natro hoine city masak manaba oira malida adune makeup body full oirebu aduisu tonu sumai taramgani di thajadeba Jacob magi guard sing du kausilai nupa duna boss gada sing city tona tie Roger na nupi duda what is your name how old are you and where do you live my name is Christina I am 24 years old I'm from Mumbai kya kam karti ho tum I am prostitute bah you know Francis yep my customer Jacob sauraga guard sing aduda gadasa mayum na thiliro yare Christina I am really sorry I wanna give you 2 lakh okay yep okay 2 lakh piraga mayum na thiliro yes boss nupa sing aduna nupi do mu pukre Roger na ton urani harau jaruba asaga se hanjin kalida Jacob na nang na te bai ai sunida Roger nungai tana ton nang bukai de lege ai am ware kuire nangina pautarak taba bai kaisu ka hena khanjiluno nasado phagalak tangai ri thi se phangnaba bai mabu phangidra phangni bai aduka aikhoi ni maki nupi oigani Roger haipit nokjai amatam khara hogre makhoi ani koi balangba party kya yauduna wakhal nungai thoklami phanangau rasu noklu langlu thangnaba mikoptadi tongi wakhalda anido mamitagi mapi phauba taba yauribani koina uraktabagi pau phaunadabagi kemta hongba laite nungsibadi nongmagi sumsum hengalai somda ahal khaisu macha singi khandaba nate Rita na moiba ichau raktaba tha ni hele maruka koiba chatkhiba oirabasu mapa mama aikhoi gi khalagane pau amata di pirak payabane Ratan na nacha gi phone pange nangna paisile nacha na nungsina pamna pujarakpa mau phange nangna pamde haito nangna pamjabani na aisu yada tabane nupi noina pharakabu siyongna khoina wakidra taninde palakano mana nungai gadaba mafamda leiningba leisano aikhoina ichage saka helurabanina masana aikhoisu wabadabane Rita hojiktada khaluraga mathamoi ju laiman oirai imagi thoiba ichabu khaida lege ichana pamboda ima yarage nangbu amaktadi halakho swaida kaplaunu ko mina targa khoise ehena dum usilaroine ai kanasu gari sum walaudre ai icha uninge icha gi apamdo gari no khangninge haujiktada ningam laktraba somdana memchasu machabu kaid leiramgani kari charamgani kaidoramgani khalubada thamoi laiman oirabani adubu mapuroi bagibana machagi maramda kaisu haijaba ngamjadre Ranbirna kari hinjang thongle mama memcha daramde hai taribrani nangwa memcha khanglapna au tare moiba kaidorage kaisu tawdida kanadaba wakha yamna khanjinganuko nungai leithopatamo
ꯃꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯕꯨ ꯋꯥꯔꯧꯖꯩ ꯑꯗꯨꯕꯨ ꯀꯩꯁꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯃꯦꯝꯆꯥ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯇꯨꯝꯕ ꯆꯪꯂꯛꯏ ꯉꯁꯤꯅ ꯍꯦꯟꯅ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯨꯕꯗꯒꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯊꯣꯔꯛꯏ ꯃꯄꯨꯔꯣꯏꯕꯅ ꯇꯞꯅ ꯃꯣꯡ ꯍꯥꯗꯅ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨ ꯃꯦꯝꯆꯥ ꯀꯥꯡꯈꯟ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ ꯃꯁꯥꯗꯨ ꯏꯆꯤꯡ ꯆꯤꯡꯅꯔꯗꯨꯅ 마수 땀나 토르이 망콜 기다리 나간다 란비르 땀나 폰다 와리 사나부도 우라미 멤자 ngakpana loire asukuina leimiнаrakpada nongmata aron athap tawraktaba mapuroibana asumna tawrambadu ubada pendaba nungaitaba thawai chakpana mapidu tarai ranbirna phare phare thamage ko ningthijana layo ꯇꯨꯡꯂꯣꯝꯗ ꯃꯦꯝꯆꯥꯅ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯔꯟꯕꯤꯔ ꯉꯛꯅ ꯍꯩ ꯃꯃꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯦꯝꯆꯥ ꯃꯄꯤ ꯇꯥꯅ ꯇꯥꯅ ꯀꯅꯥꯒꯅꯣ ꯃꯣꯏ ꯕꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯤꯗꯣ ꯀꯞꯇꯅꯒꯁꯨ ꯇꯧꯔꯤꯅꯦ ꯍꯩ ꯃꯤ ꯇꯥꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯃꯗꯨꯒꯤ ꯂꯤꯆꯠꯇꯨꯅꯗꯤ ꯅꯆꯥꯈꯩꯁꯨ ꯖꯨꯒꯣꯠ ꯆꯥꯗꯕ ꯇꯥꯕꯅꯤ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯃꯦꯝꯆꯥ ꯁꯨꯝ ꯁꯥꯎꯒꯠꯂꯛꯏ ꯍꯥꯅꯨꯊꯪꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯗꯨꯒꯤ ꯏꯆꯝ ꯆꯝꯕ ꯏꯄꯪ ꯄꯪꯕ ꯃꯇꯝꯗꯣ ꯌꯥꯗ꯭ꯔꯤꯅꯦ ꯃꯃꯥ ꯅꯪꯕ ꯅꯪꯅ ꯑꯗꯨꯝꯅ ꯄꯪꯃꯟꯕꯩꯅꯦ ꯑꯩꯅ ꯉꯁꯤ ꯑꯔꯣꯟꯕ ꯇꯧꯔꯛꯂꯤꯕꯁꯦ ꯃꯦꯝꯆꯥ ꯃꯈꯥꯗ ꯐꯝꯊꯩ ꯀꯞꯅ ꯀꯞꯅ ꯃꯣꯏꯕꯥꯒꯤ ꯑꯗꯨꯒꯤ ꯂꯤꯆꯠꯇꯨꯅꯅꯦ ꯅꯆꯥꯕꯨ ꯃꯥꯡꯈ꯭ꯔꯁꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯂꯩꯔꯛꯂꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯃꯥ ꯑꯣꯏꯔꯨꯕꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯌꯦ ꯏꯆꯥꯒꯤ ꯄꯥꯎꯁꯨ ꯇꯥꯅꯤꯡꯉꯦ ꯏꯆꯥ ꯃꯥꯡꯕ ꯌꯥꯔꯣꯏꯍꯦ ꯃꯆꯥ ꯅꯨꯡꯁꯤꯕꯕꯨ ꯃꯃꯥ ꯈꯛꯇꯅ ꯅꯨꯡꯁꯤꯕ꯭ꯔꯅꯦ ꯃꯄꯥ ꯑꯩꯈꯣꯏꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤ ꯅꯈꯣꯏꯅ ꯃꯆꯥ ꯅꯨꯡꯁꯤꯕꯗ ꯃꯆꯥꯕꯨ ꯃꯥꯡꯍꯟꯕ ꯃꯄꯥ ꯑꯣꯏꯔꯨꯕ ꯑꯩꯈꯣꯏꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯗ ꯏꯆꯥꯗꯣ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯇꯣꯟ ꯃꯥꯡꯗꯦꯅꯦ ꯃꯄꯥ ꯑꯩꯅ ꯏꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯊꯝꯂꯤꯌꯦ ꯃꯍꯥꯛ ꯍꯧꯖꯤꯛ IPS ꯑꯣꯏꯅꯕꯒꯤ ꯀꯣꯆꯤꯡ ꯆꯠꯂꯤ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤ ꯃꯁꯦ ꯑꯄꯪꯕꯤ ꯅꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕꯩꯅꯦ ꯃꯦꯝꯆꯥ ꯉꯛꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯖꯩ ꯃꯦꯝꯆꯥ ꯇꯞꯅ ꯃꯣꯏꯕꯥ ꯄꯪꯕ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯁꯣꯟꯅ ꯍꯤꯡꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯈꯣꯏꯅꯗꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯂꯧꯒꯦ ꯈꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯆꯥꯅ ꯊꯋꯥꯏ ꯆꯥꯛꯅ ꯀꯞꯄꯒ ꯃꯄꯥ ꯃꯃꯥ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ ꯍꯣꯏ ꯏꯆꯥꯒꯤꯁꯨ ꯃꯔꯥꯜ ꯂꯩꯇꯕ ꯅꯠꯇꯦ ꯅꯨꯡꯁꯤꯔꯨꯕ ꯍꯥꯏꯕꯁꯦ ꯄꯥꯛꯅ ꯍꯦꯛ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕꯅꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩꯗꯤ ꯆꯤꯡꯅꯩ ꯏꯆꯥꯕꯨ ꯇꯨꯝꯅꯈꯩ ꯂꯣꯟꯅ ꯁꯦꯟꯅꯖꯩ ꯃꯃꯥ ꯅꯪꯗꯤ ꯇꯨꯝꯈ꯭ꯔꯦ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯨꯅ ꯐꯣꯟꯗꯣ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯖꯩ ꯑꯩꯅ ꯐꯥꯕꯗꯒꯤ ꯍꯥꯏꯗꯣꯔꯛꯑꯦ ꯔꯣꯖꯔꯗꯅꯤ ꯍꯥꯏꯅ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯏꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯊꯦꯝꯗꯨꯅ ꯑꯩꯅ ꯃꯤ ꯀꯧꯔꯒ ꯀꯨꯞꯅ ꯁꯦꯟꯅꯍꯟꯗꯨꯅ ꯑꯥꯁ꯭ꯔꯝꯗ ꯊꯝꯕꯅꯦ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯄꯥꯗꯨꯅ ꯂꯩꯔꯤꯌꯦ ꯏꯆꯥꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯇꯣꯏꯅ ꯍꯪꯕ ꯆꯠꯂꯦ ꯏꯆꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯆꯍꯤ 4ꯃꯨꯛꯇꯤ ꯃꯐꯝꯁꯤꯗ ꯂꯣꯠꯈꯤꯒꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯠꯇꯗꯤ ꯑꯣꯏꯔꯛꯈꯤꯒꯦ ꯍꯥꯏꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯤ ꯑꯦꯗꯚꯣꯀꯦꯠ ꯑꯣꯏꯕꯗꯨꯅꯦ ꯅꯪꯁꯨ ꯈꯪꯂꯤꯗꯨꯅꯦ ꯑꯗꯨꯕꯨ ꯃꯗꯣ ꯑꯩꯅ ꯌꯥꯗꯦ IPS ꯊꯥꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯀꯣꯆꯤꯡ ꯆꯠꯍꯟꯕꯅꯦ ꯖꯦꯀꯣꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯁꯪꯒ ꯆꯥꯎꯏ ꯃꯥꯅ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯆꯥꯕꯨ ꯊꯤꯔꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯕꯨ ꯉꯝꯂꯣꯏ ꯃꯈꯣꯏꯅ ꯐꯅ ꯊꯤꯔꯁꯨ ꯃꯣꯏꯕꯥ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ ꯅꯣꯡꯃꯗꯤ ꯏꯆꯥꯗꯣ ꯁꯣꯏꯗꯅ ꯃꯤꯌꯥꯝꯃꯥꯡꯗ ꯊꯣꯔꯛꯈꯤꯅꯤꯌꯦ ꯏꯆꯥꯅ ꯑꯆꯧꯕ ꯃꯤꯁꯛ ꯑꯣꯏꯔꯒꯕꯨ ꯀꯅꯥꯅ ꯎꯁꯤꯠꯇꯕ ꯉꯝꯗꯣꯏꯅꯣ ꯃꯇꯝꯗꯨꯗꯗꯤ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯐꯖꯅ ꯍꯪꯕꯤꯔꯒ ꯂꯣꯏꯔꯦ ꯃꯣꯏꯕꯥ ꯍꯥꯟꯅꯒꯤ ꯑꯗꯨꯝꯅ ꯍꯥꯃꯨ ꯇꯥꯔꯒ ꯇꯣꯛꯀꯅꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯃꯛꯇꯣ ꯍꯜꯂꯥꯟꯅꯗꯤꯌꯦ ꯍꯦꯔꯥ ꯏꯆꯥꯗꯨꯗ ꯃꯤ ꯑꯣꯏꯈꯤꯁꯤꯅꯣ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯁꯅꯤꯁꯦ ꯑꯁꯨꯝꯅ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯔꯥꯖꯍꯣꯏꯗꯤ ꯃꯆꯥꯒꯤ ꯀꯩꯁꯨ ꯋꯥꯔꯝꯗꯦ ꯃꯔꯝꯗꯤ ꯖꯦꯀꯣꯕ ꯐꯅ ꯉꯥꯎꯔꯁꯨ ꯁꯤꯡꯅ ꯉꯥꯎꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯐꯣꯔꯦꯟꯗ ꯆꯥꯎꯔꯛꯄꯒ ꯃꯇꯣꯝꯇ ꯊꯥꯗꯣꯔꯛꯄꯒ ꯃꯤꯀꯤ ꯂꯥꯏꯀꯤꯕ ꯖꯦꯀꯣꯕ ꯅꯠꯇꯦ
ꯑꯗꯨꯅ ꯃꯄꯥꯈꯣꯏꯅ ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯔꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯈꯔ ꯉꯥꯎꯁꯤꯟꯅꯕꯒꯤ ꯆꯩꯖꯕ ꯈꯛꯇꯅꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯆꯔ ꯆꯔ ꯍꯧꯈꯤ ꯔꯣꯖꯔ ꯃꯌꯨꯝꯗ ꯍꯟꯅꯤꯡꯗꯦ ꯍꯥꯏꯃꯟꯕꯗꯒꯤ ꯖꯦꯀꯣꯕꯅ ꯂꯝ ꯀꯣꯏꯕ ꯑꯃꯗ ꯄꯨꯔꯝꯃꯤ तसेंगना रोजरदी डिप्रेशन नाबा हाइदो ओइरक्तौरी खंगबना जेकोबना मरुबु कंदबा यादे खलिबनी ngawrsu langrsu रोजर अमुक मंगदुन लई अदुगुम्बा महाकी मतौदु उरुबदा जेकोब रोजर बु थादोकनिंद्रे जेकोबना भाई कैदौरगे कैसु तौदे भाई सुम कैनोने तोंदा मंगदौरमे जेकोब मताउगी मतौदु यामना नुंगाइजरमदे भाई नंगी तोंदा कैसु तौरमोये पुंग थेंगेसे पोथारो हौजिकसे अहिंगलो माने भाई हयेंगसे हॉस्पिटल चलुसे कैदोबा चलुसे बा ओके नुमितो हौग्रे जेकोब तोनगी मथा साद्रे रोजर की ओइना नोमोगी मथा साबा हेलई मरुपददी कल्लगे खंदुना कोकी डॉक्टर तानादुना कुपना लायेंगबा हौरक्ले नोंमा मणिपुर लेहौरिबा मरुप बोरिसना हेलो बाय जेकोबना बाय नुंगाइरिब्रा नुंगाइरिये बाय नोयनिबु उदा कुइरे कइनो युमदगा लाकनिंद्रबा बाय आइबुदि लाकनिंगे रोजर की खलगा लाकपदा लबने बाय आई बर्थडे नुमितो ना नत्रा होय माने नुमितुददी इमानबा मयाम पुनबगी केमदा चथोक्ट्रे युमदा पार्टी तौर लेरे नोय म्याम गाउथरे होय आदा आश्रमदा लेरिबा मराइबक थीरबी नुपी सिंगदुदा अंगम मतें खरा पांगजरुबने आदा कैदौरबा आइबु मंगला ताइबंगला खंग्रे तोंगा मानबा नुपी अमा थेंगनबई वानिदा जेकोब नोक्थोरई यारे तोंगा मानबा याम थोकपने सिदसु लइये होइने अदुदुबु कमाय तौक्रगे तोन ओइरमद्रबा ओइरमद्रेदा मयाम नुपी मैतै ललमद्रे हो ngaiha wari sanaraga thamkre asumna matam khara amuk hauki ton uraktaba chahi ani helae जेकोब से तोनबु नुक्सीदबदि नते अदुबु मरुपकी मतौदु उरुरगा काउथोलगे हाइबा फाउबा फाउरक्लिबनी रोजर की सोक्चिलुरबा हक्चांग वाखल लोइना तमना जेकोबना सेमदोकपिरमे चाही अनि से जेकोबदी सो मत याउत्रबनी रोजरबु सेनबदा रोजरना बाय हौजिकति आइसु यानदारे अयुम दानख्रगे नंगसु कुइरे सोसु याउरतबा कंपटीशन क्या यारुजे बाय अदुगिदी कैसु खलुनो आइनदी चही अहुम मरीसे विनर ओइरगा लाक्लबने हंदक अचौबा सो अमदि लै पैसा चावे आइबु याउबियो हाइदना इनवाइट लाए अदुमदि आइसु याउरगे अदु बाय नंगसु आइगा चटख्रजे बाय आइदी युमदो इन हलगेदा इमा बाबा उनिला इरा होय बाय मखोइना फत्रसु मचा ओइरुबा आइनदी इमा बाबाबु नुसिये मपा ममानबु मचा गई नुसिरोय नुसिरमगनिना बाय नंगबु फानिबगिने कांदेसे अदुइ सरु युमदा पाउ पिक्रो आइगा कैलिफोर्निया दा चदनी हाइक्रो कुइरोइदा 3 months खक्तने होय बाय हाइक्रगे असुमना रोजरना मपा ममादा पाउ पिरदुना अनिदु कैलिफोर्निया दा चटक्रे सोमदना बोरिसना चिंगनाबा हेनमनबदगी मरुपदसु हाइदोक्तबी मतोमता सेंगबदु खंगदोकलगे मतागुम आश्रमदा लुंगबा लाक्पा हौरे नुमिनिनी हुमिदी कनासु करिमता हाइरमदे अदुबु रणबीरनसु मियोय थादोकलगा थमलिबनी महाकी मियोय सिंदुना बोरिसबु चिंगनाबा हौरई बोरिस हदाइर दुकान फंबी अमदगी नुंगतिगी चुरुप लेरगा थकपा हौरई इने कैनोमता हंगिने हंगो कैनो सिगी आश्रम सिदा लेरिबा नुपीसिंगसे हो मवा मपुरोइबना ओतपी नैबिरबी कना लेजद्रबी लुख्राबी लेसाना मिरोलुरबी चेलुरबी हलकबी असुंबा नुपीबु हंथना येंगबिबा मराइबक थीरबा नुपीसिंगी लेफमने हो
Ado makoise inena masak maming khangba yaubra. Hoi, pochai lei pathorakpa nupi amani di khange, atai di kya khangdeda. Aise nupi amakak thiba lakpane. Aigi nupi di natte. Aiga yam luna tinaba maruki nupi ne. Makoi anise luhongba hayeng ni haibadugi ahingda nupi da mangkibane. Koire chahi ani helamlani. Ihe kari maramgi oirajano. Nupido imanaba maga yam nungsinaba. Aduga imanaba maga soibadagi jelubane. Boris warido khara lotlami. Ho, onthokpanida. Aina khangbasu natte changlaga hanglubasu ai oina khonti janida. Adune hanglubasu yada. Ai sumatha samandana asingmado khanglage na lakpane. Sumain taurase. Ine mating pangbirage. Noigise yam nungaitre. Nongmaijing khudingi laigi thoramne hek pangthoe. Leikai sida leiriba miyoi singnasu angam katuna lai khoirami. Hoine takpio. Ada handak lakliba nongmaijing numitse. Ine pochai leiraga changluge. Ibungona hairiba nupida yawra yenglaklage. Boris harauna yam nungaijire ine. Adudi nupidogi masakta ai takcharamage. Boris na don ki epi changduna photo do nupido da ulami. Khangladroine. Nupido na munna yingi. Hoi khanglani. Masakpu phajaine. Sidani dana nang murup anina munarida. Boris nokjai. Mani ne. Wallet tagi to ke lauthoklaga nupido da pi. Se ine siloksanbio. Kaigi paisano yaranida. Ine kaisu khanbigano. Naya nupibane lausinbio. Pare. Adudi ine laurage ko. Hoi ine. Adudi ayamu yaujakrage. Hoi yaro. Boris satkibadu Ranbirgi miyoi amana uhaure. Nupadu amuk prap dukanda lai. Nupadu saurapna. Paisa kharagi damakta migi matingdo. Mathong maram khangdana panglabadi awaphamda tagani ko. Nupidu ngakna. Kaino ibungona haibirisiba. Ine dukan se phamlaga yungpu biriba natra. Tumina dum phamo. Aikhoi loina khangmajane. Ashram sidagi nupi amagi maramda hek taklamaba. Dukan maza se ut ole khango. Adu hairamlaga nupadu chatkre. Nupido kisukija mating supangni khanja naraka leihori. Chatkiba nupaduna machi amadagi lona Ranbirda phone tawrai. Ranbirna Kai lere tada nupa macha ama laklaga dukan dane lerak ise ngasi nini humni sure dukan phangbi ine dudasu paisa ga supi jingna daba ngamdi phare nang manung changlaga noi medam ga unaro aduga phasna wari saro phani tada phone du thamki baga nupa du manung da changlai medam amta changjarake nupi aduna arun kai lere medam Tada Ranbirgi machanupida khara kupna senabiyo. Mahadana terun aidi loinamaki mamane. Khangjay medam ada tada Ranbirgi thajab manghanbigano. Swaida nupa macha lumbalak bahaure. Hoi, icha tonma lumbalak bani haibadi nachadeko. Adubu Jackson bahaibasina pumna makia phaba oigadaurimane. Adugidi kaisu khalanuda medam na phana basingani. Phare medam Aisu mapanda lay jaurage. Hoi. Nupadu maphamdudagi thoraktuna hanagom mafam amada ngairami. Nupidu tona leiriba kaduda changlai. Ibema mong hadana ingna chikna phajarabi ton tapna onthorai. Medam nupidu ton bu yenglaga nokmi lairik parira. Oh medam Paro ichami oi daba yadabani ko ton tapna hoi medam ashram da hek pangthokpa lagi thoram numitni numito dukan phambi nupido pochai khara leiraga lai mai lagi thoram do pangthokna ba sem sari chaki program su sinbani na henjang sem saba mi su yauri bani Nupidu nokmi lagi pochai piramlaga henjang sembado amuk yaushili
फोटोदा उखिबा नुपीदो यावब्रा हाइना तपना तपना येंगजै अदुबु उदबदुदा तुमिना हिंजांग सेंबा यावरी ngayhaki matung laigi thoramdu loiraduna chak chanaba thorangba hori noi kana lei icha tondo kauthopiyuro natraga mahak roomda chagira hangbiyo nupi amana phani medam nupi do imung changkhre ton iche nang sida chagiro mapan da thorak toiro hairo se yani iche ai thorak lage phare phare law ko chakluk thar bani hoi iche nupi do hana thokre medam tondo mapan da chage hairi thorak lani phare phare chak charam daida mahai mahai magi magi chakluk ta phamthanai adubu dukan phangni ine dudi nupi ama manung dagi thorakani haibaduda thawai na ngai duna lei ton mong hadana tapna thorai madu upada nupi du ngakpana loire tapna manida asinida maga phamina ruge tawshinaraga ton manakta sat phamtharai ton kai shukhalude nupi aduna chak takla male chaba yarani ne chak to chaba honare ton su tumina chari adu nupi duna wari sajin bahori ibema kang hausilawo ine di kya janinde ton na yarni ine ikai gano ikai deda adu hairaga mo chak to tumina chai nupi duna tapna ichadi amuk to udrine kayam kuiragi laiba kuirine chahi ani mu hele ho sumu udabaduda ahmani ko ine se dukan phambane aswaida o pan dukan duroine mane dukan du budi khange ai amuk tadi thotri thoro une ichana chanimba charu lawo hoine nongma thorake thoro ichabu mingai kaupa ton kawine o numito haukre nongalaga boris to pan dukan da mu lai ine ibungo iya lakpa yam phare nupido ton kaubra boris ngak boy harau boy au ko bune ne nupido na ton gilam da so chumrang lami makhoi ani wari sanari badu nupadu na uraduna changlai aruna ibungo kaigino nang swaida hek lakde base mafam se ashram ni nang khangraba iyamba aina swaida lakpaga side ashram siga kari mari lage ai di swaida leishabi lumba lakpane mausabi natiye ine chumlabo man harisiba nupido kidi kiribani kidaba saraga ibungo pakhang amana leisabi lumba lakpabu ibungo na saurisibu kaigino arundo ikai rap tawna saudi daine noina wakhalana khale ashram sida lairiba marai bak thiraba nupi singse mabung mokpa ma oina sumsena jabane yam bhaye yamba adum sena biyo ado aina sida lakpadadi yamana thingbirakano haidi mari leina deba thingdeda chumna sumhangbane pharaine adudi pinky da phone pairadi number piyo haibiyo ko borisna adumna nupi amagi mingsat hairakpaduda dukan phambi nupi dusu singbanina nokshinaraga hairai hoy haige adudi ayamu yokjarage yoro boris hankibaga nupaduna ine mana pinky haisibu kaidino haidi swaigi leisabiro mane ibungona khangleroye o phare adu hairam laga nupadu su chatkre haujikti chapchabi khanglabanina borisna tai marup singduda so paudu tamle adu bu jacob kadi pau phauna bangam drabanina whatsapp toina message tharami bhai tondo ashram da lere noi ani karam kana thorak toino message to lagda so jacob no online leitabana reply piraktre aduka hairam laga boris so makhata na tharudre 3
days muk leiraga mathau chinba Jacob tu ngasti phone ngahak pairami. WhatsApp ki message mayam du yenglubada Boris na tharakpadu urubada Jacob masa pumbadu chungki. Matau Roger na pool da swimming tawribadu ki manakta prap lai. Bye. Roger na kaidorage adu pakhaliduna. Jacob nungaibagi maithonga loinana aikoinigi ton leire. Roger kemta thausade iroi bidum sanari chumlaba. Bye. Achumane Manipur da lei haye Boris na. Roger hauzik ta dangakna kari soidrobo duba. Boris na haibani na chumlumnani kaino. Mayumda raise natteda ashramda. Wahai du tabada Roger ngakpa phawi. Thamoi da su tana thilakpa gumna chaina phawri. Machinda tapna kari ashramda. Adu hairaga tarakto gi ngairiba mapido marumna udanaba mamaida upshilaga iroi bisanai. Pakne hek thorakpa yadabana tha ahumsu warusu wana hero anido California da leirami. Jacob ti masagi mathau chatpanina phana ton munung shirabasu ngaihakta oirasu kauthoklami. Adubu Roger di matom ta lehobu matamda Ton kuireko pau phaunadaba nang kaida lei haiba haujikte akhoi su khangle. Kaigino nangna kana leijadabago ashramda leiriba. Nangna bu nungai ni hairabadi akhoi amuk hana yelaroige. Roger wahai do iraga AP ki inbox ta thaki. Adubu AP paidabadi chahi ani suramle. Roger mathanda khali. Nangbu thamoi shina nungsirubana ai hojik kaidawonamno khangje. Asakoi base nangi pataba wahai amata tahaningdabagi aina aigi marup Jacob ta phawba oidaba ngangni. Nangna mongondagi laukiba paisa do aigi plan ni haijilibani. Mada Jacob na nangbu lana laudanabani. Adubu aigi best friend Jacob ki magun nangna phajna khangbije. Hoi mahak ngauba langba party tawba koiba chatpa yam pamba misakne. Adubu ton nangmudi mahakna yam nungshirura male. Nangoda kaishu lana khanbasu leite. Aina nangmu nungshibadagi Jacob na nungsibana kaisu tadi ton. Adu hairaga Roger luktharaga kappi. Ai hauji matik chakre ton. Ipa imagi maral na hinge. Haujik na Jacob ki maral na hingliye. Nangna chatkibadagi ai wakhal thoktre thabak su tatle. Mase pangdaba kawi ai isana khangjai. Nangna mirai biraba Jacob ti ngasi su sen tanba leptri. Ahongba haibapu mahak hanaga manatre gyan yam tare. Aigi punsi pusu mana kanbibane. Mathang message singdu thajinki. Adubu karamba matamda donna epi pairaga reply pirakani tamba ngamde. Somdana memjana moiba icha tondo udabu kuire. Aibu icha do muktadi unalo. Othopani da momanang se. Pare. No maji numita pojai lagi kai no khara leiraga chache. Makhoi gi ashramda no maji khudingi lagi seba tawraga chaklen he katpane. Hoi moiba icha do chaba thakpa maning thumnamnaroi ko. Mapi marolna karibu silamgadaba. Adugiri kaisu khalunuda aina taliba paisa se icha gi damaktane. Icha miyoi da bayadabane. Ngaiko maru phangmaki paisa bank ta thami haidubu icha da thadarira. Lak manga da moi madam da donation tawrame. Ahum amana bank ta thambire. Atopa marup tu su phawraga bank ta loin thamjinkrage. Memcha harauje. Hoi kaisu kaidida icha gibu. Icha to nadi paisa nungsa kaisu darkar oide tharakano hairakpane. Ai kaisu tharoje. Mi atai budi aduda dum leiradawni icha tondi matam kharagi thambanina aishu mayamdogi mateng khara pangdradi phajaroina tawbanida. Kaisu kaidida angama pangbiraga loire. Ai kaisu thaina dawna patatpadi oidrejana. Aina kalingai sida tanba yaba ta lauradawni.
Ichana hayeng matik charaga mafamduda dum leibadi yaroiniko. Kamdawni moiba. Matamna maina lakjanida. Aduda thoina khanjiluno. Asumna numitto hokre. Mapana machabu ujarabasu mamanadi machabu uraktaba chahi ani helaklabani. Machagi manakta chaluni khanbada aduki matik haraujarami. Makhoi anina harau chanaba loisilingaida. Mapanagi mina kaubagi makhol tarai. Memchana kana Rita yumsibu tonhoigi. Memcha macha palakpaduda pakhatboy kaiboy. Au mane somkana. Rita tapna inaw ay Roger gi mamane. Memcha ngakna ayma inama kakhatpiro. Rita thariba muradu da phami. Nungaitana aina icha nungsibase itomtara khalure. Wakhalse yamna piklure. Adubu thengnasu thengna nakhoi miyamgi nafamda apangbi ai yamna lankre. Inama adumna haibigano. Rita mapida teithokjai. Aina lakjaribase imau haiba lakpane. Ichado magi marup Jacob ka ahada laikhiba kuire. Tha mangadum helamnani icha uraktaba. Handakti thoraklani. Ichagi pamsina khanjaba imauda haiba lakjaribane. Aigi khandrabasu ichagi amukta khanbiduna yabiyo inaw. Memcha nungaitana inama aibu kari hayo haibano. Ichado aisu uraktaba chahi ani pharakle. Kadaida lay khangba ngamkidre. Thiba yabasu thire. Rita tapna inaw adudi nupi machado ichaga ada laikhraba jala. Nate nama makhoi anina sida lairingaida icha nupida mangkhiba kuire. Ichaga makhoi ka pau phaunarangani haibasidi mama aina thajaba ngamloi. Rita kapi imauda amta thise. Imauga kaina khiba numitagi ichado angauba haibadu olabani. Magi marup Jacob na mabu hanagi punsida halaknaba haiduna hoisen chenabibani. Haujiksu wakhal nungainaba haiduna Goa da mu California da mu ukibani. Sanariba waridu Ranbir taraduna thorai. Nupi angangi warise kayasi yarokte. Yausi yawningdabani. Adubi tema warubi badiyate. Ichado mafam khanglakada aikhoi pau haijarake. Karina phagadage khanase. Haibagi wadi asomgi ahal kainasu tatana haijarakpani. Luhongba hayengni haibaduda ichada mangkibadagi thiba khangdri. Aikoinasu ichagi apambada yetki khaludre. Phare kona khanarse. Hai mama matamse thengre chatnaba tause. Hai moiba inama aikoisu thaba ama chacharuge khalammane. Rita nungaitabana loire. Makhoina lalubana migi mama mapana asabu utramaksu makhoibu warauri haibadudi khangle. Phare adudi ayamu chacharukige. Adu hairamlaga ningamdana thorai. Ngaihakki matung Ranbirga Memchaga pochai khara leiraga ashramda yorakle. Ashram adugi lujingmina aima dada inama lingsinmiro. Ranbirna arotpa thabakse mamana khangdokre. Mayamdu nokminai. Kaisu kaidide tada khangjasano. Mama oibina machauraktabase wakhalainaga oiraktoribane. Memchana achumbane ina ai ichayam uninge amabu kaidi laike. Hai noi kana lai mama se ton kadamta pusinbiyo. Nupi amana hoi madam mama lao. Memcha harau-harauna machagi katamna lai. Kuina unarudraba machabu hek upaga himagi ton. Adu hairaga Memcha kapthorai. Ton sa haraubuna mapidarai. Ima mama machadu konsinai. Nupi aduna ai mapana leramage ko. Tonna hoi je. Nupi do thokibaga tonna Ima nungairibra chichedi kamdori.
Nachedi Nataiga Hyderabad da posting mafam da laikre. Oh. Ngasi se Roger gi mamala ame. Ichabu imo oijaragi haiba lakpani. Wahai tu taba da ton kuina kaplo draba mapido amuk no hongna na sintarai. Ima Roger di laktrabra. Mimcha nungaitana. Ima gi bima. Macha da hojikti mangna banina upai letra male. Ichabu momo oiba pamla e. Ton ngakna mang bahidi. Toksi masigi wase napa na sauni. Adu sharu ichami oina bahot nako. Ima asongi ahal kaidi kari hairige. Makoi suni nangbu momo oibadi haujik maksadum pamli. Khangje ima gyan dajre. Ton tapna Ima Jacob nasu ay munungsi haiba ay khange. Mana ay nungsirasu kalakpa khamanba ama yauraga nungsibane. Aduga Roger na ay nungsibana yam jamna thamoy singna nungsibane. Aina aronba madi tawi ima. Baba na khangladi ay busoydana chayni. Memcha pakhatna kay aronbano ima giton. Ima da singna hayo walot kano. Don sorsang hondok laga Jacob na ay bunungsidana ba pamdana ba ay mongodagi thaina akon majen bayda aduda lakung fulore memcha ngakna kari aduk yang paisa dudi nang dikai gi lorino imagi bema Don mapita na dana ima paisa do siki phau kaidri logina lobune aise ahin ba pambi paisa da ngau bi manaba aduga madi singna ba yade haibani haujikti asawbana aibu yekna bani khalamlani adunani maga pana bangam na bani ai IPS oi da yada bani onthok puni dako imagi bema paisa lobagi wari ka khangnadi napana nang hat patare ai gi account da lagen khayaw bani ada abim ka chatlaga lawto aduga ai gi cortris da laktra yaromni bag to the puna umpuda pithokluro phaba khangjingai da ngamaroi abem daga khangan biranu ko ichana ayeng ko na lakpagane pikro ai ngamoi ko soidana ga napa kharkadi ai oina hatlani me baba na mathang tha dagi ai dang changkro haibane ada ai khoi ahum puna changkrase itom da chatpada kijaye exam tha ba haidura hoi somdana padi ngayak to su sangdana kamai puna chatoino as ai dom chatpase kijai ma ai ma kana ki dorige adamai kiraga kamai na IPS oi dorige ai na kiri base Jacob tune IPS ka oi banangoi ma ok naradi anda ka phakradi ai na thok pangamai asa letre he rai chasidi kyam khanjilono napa na phanaba maina sinjani se nupa nima furenda lei male Roger da ngausinara male Jacob tuna koisen chenadana mi oinaba hotnaye haina tamlamine aima memcha kap thokdona haidok dore wari to tar ka ton ngakpana kham thengre kari Roger ngausinaraba aduga Jacob na senabiba makoi ani yanakraba makoi ani amata oikraba adudi aranbase aina tahorba fattabase aina oyawrabra mangjabase aigi oyawraba adu hairaga pena kapthorai memcha machabu themjinmi imagi bema tose kapano aina hingibase kanagino dode aina matik chaki ke khalibase kanagino Roger nangsu aigi naba oirbane thajaje ai kanabusu thajaba ngamje memcha machabu konsinjai masu yauna kapthorai nupi ama changlai aima koina unadabagi khapina leire ton mama lau chakluk thare memcha mapi to tai thokjai hoi laklage asumna numitusu dukan phambi nupi to laktuna ton manakta phamlai aima
Kaidore ichade mit kapomade. Don't know me. Ine. Kuina unarutraba ima ubani do ai imane. Oh, ichadi kaidagi samtok thorakte na khaleba. Ine. Aidi kaya thokti. Manungda ai kadane larik adum parga leye. Nangbu ayukte hek chatlitubu. Oh, coaching chatpani ne. Oh, ichabu thabaka tawge khanbro. Ine. Ai exam tharuge Delhi-da mathang thade changkrani. IPS oigena khale. Adubu Ishwar mana karibu tambiribra khangje. He ichasidi kano no. Hotnababu kaladi ngamdaba leitabane. Maina mai pakchasani se. Mayamdu chak chaba haure. Asamna numitu mama macha amuk kainarami. Borisu lok lai hautowadagi lakpa ngamludrabani. Adubu week amagi matungda amuk dukana tuda lai. Ine, aima, ichadi huda kuireda. Kaidoba yaurage lakdrade. Ini di pause tamning manaloirabane. Ine, aise lok lai hautore. Kai paulerge ine. Tonto ayukto coaching chatpani. Delhi-da mathang thada chatkrani. Exam thabane haye. Noi IPS haibra. Adu oinina. Ngarangse. Mapasu mamasu lae. Oh, machanupi mangkrina. Matha sada kai tumin lay haisidi. Makhoshloi khangna jani dana. Kai buno haise. Kai shuna dina ine. Aina swaida toina lakpase. Ine dasu bera karani. Pare, ayamu chalukige. Yauro. Boris churuk machaido chinglaga karda thorga lai. WhatsApp hanglaga group ta message thanaba irami. Ton coaching asatana yam naikre. Next month da Delhi da lakani exam thaba. Midi IPS oigidawre. Oijingaida again sendawa. Kanana no chalhoro. Lina ai minaya thoba. Rocky na ai oina chalhorage. Eric na IPS haiba aima kijareda. Jacob na Rocky ki message to the sat reply to e. Sigai haino. Rocky na Manda Thokchom. Lee noksala e. Eric so. Roger na kaino makhayam langida. Jacob na Byroke nang siningbra. Rocky na Bab tu pamandana buthoklaba. Aina haidi IPS oikradi kichare jenjakrage lotkrage haizaba. Jacob na IPS ko erga ai jail da thamdo eramni. Kane bai. Mana matik chajingaida ai khoini changdana luhung haurase. Roger na ai budi yade aida. Lina kaino haisiba. Jacob na ngakbra. Rocky noyani magna lawba yanarba. Eric hakam janmagi emoji mathajala Boris na phare duna yabu yanardi yadaba leite natrane. Jacob na atopada mayum di pandong mandre pamudra aremada mayum pan khangloi toisero. Roger na hera nupa na nupi ani hum lolaga mayum da pulap leiba yawe madu kanana nuknage. Boris na adune Lina adudi church da aidu tawro kenao mumunga aikoi swaidadi chatnade. Jacob na court chalaga marriage tawrani kundo suknani ring susinani. Roger na anauba style da natrane. Eri hakam janmagi emoji amuksu thajala Rocky na adudi tumbadi. Boris amadi Lee nokpagi emoji sat thajali. Roger na as noishide. Jacob na pulap tumni noi chapra. Rocky na khangdreda jukse jukta mane. Nongsa na nupi amo mari manga lobudi launai. Nongsa amom na nongsa ani da laibadudi amuk tawjadri. Imitse tange uramladi. Jacob na thangdo kuidrabani. Roger na kuiroi. Haujikti wawa yaya kaga news da media da. Aikoi humna wai chai dorabani. Eric hakam janmagi emoji sat thajili. Jacob na hai minai
nang boring churadi get out side kaidorino Roger na tumningadi tumuro swaida hakam chalano Rocky na ai enmine nang lok jagira Lee Boris satnok sanbagi emoji thajalai Irik na oibe abawada khanase noida taning die Jacob na bye block biko Roger na chalo nang lep chat kro Lee na tumuro Boris na mo potharo Irik na minaisa aibu tongan tahanba sungchat hek chaloi noi ke toge haibano Jacob na saukre noi ni makto adui sharu ayoina lawrage tondo wathok lanthok oina dau saruk pudi Jacob saubagi emoji ka loina na kare Roger na henmandra Lina nang sunan kai hop jari boire Irik na hop ka chajate ko leibak se irang thuktoi oiradi ai lobi ge haibani Jacob na yare ngak pothanar se good night Irik na ai khoi gi nung thil ne Roger na sida hingne pungse ani ta dore tumage ko bai mayam do group ta ngai ha message thanar ka pothana kre Jacob di tumayaram de chap manai Roger suni ton gi pau phangmada masado harauba nungai taba kya phaurak libani ton Delhi chatnaba numit yore macha gi awat apa hangba airport phauba thilunaba mapa mama ani do nganta lakchari thibabu kaladi khangdaba leite haiduni Jacob na Boris kaligabo Delhi chatnaba tharai makhoi ani su airport ta lai chap manaba flight amata da tong dori bani madu ton di khangjaba nate ashram aduda matam khara laiminaramba mache manau mane mayam aduga chak chaminare hairaga medam bu khoirami yare ngasai budi khoirami chalam dagi laisang do amuk tanga khoiramuro hoi medam ton mabuk ning su jetna isor bu khoiram jai adubu aki tu jungbadi masada phawi madom ta chathokani khalubada masadu lai taramde mapa mama na sangdabana mirol ga lai tabaga macha bu thadokningda madom ta thadori bani Ranbir ga mem jagana macha bu airport ta thilai boarding pass tawraga ton manung jangre ngai haki madung flight pai bagi makhol tarai ton mapi ira cheladuna mapa mama bu lona yingjai asumna ngai haki madung flight adu tongduna ton Delhi da chatkre flight manung ni Boris tapna bye aina fawba ubada ngaure hero ani dudi sibadare Rocky na ai so hagi khalamine Nahawaidi Fazarasu angang oibanina facing ga kaisu tawde yam jambani hojik chu chamisidi mikta chimbada maida kyamda su tai biyak ude asi oira mane natural beauty kaido mane makhoi ni lakdoi se hangjit as 2 days se akhoi ni sina doiba paisa tharai do matu si sina nabane nang kai oina khalurage kinjani aina koidi thibadai natra ngasi khangba ngamni se hoine dobudi yonggi halkhaida pawpi doi bani da kamdau doino khangde Jacob hoibudi phare Roger hoisine bera ka doise Roger mama da gyan sutta tarabane macha na hairi khai yara dawne phana yarasu makhoi anina nupi amatanga lohong doise tabada karama mama mapana yadoinu bai as bai yam khanjala roise matha sanabane pungkara gi matung Delhi hek yobaka tona tongkiba taxi adu tamna makhoi ani so taxi tongduna tanarami ngai haki matung tona leiga tawriba hotel adu khanglabada makhoi ani so leinaba book tawrami room khanglaba matung Delhi da leiba advocate ki website yengduna
address kꯩꯀꯥ ꯈꯪꯗꯣꯛꯂꯝꯃꯤ ꯄꯟꯊꯕ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯑꯦꯗꯚꯣꯀꯦꯠꯇ ꯎꯅꯕ ꯂꯥꯛꯂꯝꯃꯤ RK ꯍꯥꯏꯕꯗꯨꯗ ꯃꯌꯥꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ RK ꯕꯤꯅꯣꯗ ꯑꯣꯏꯔꯝꯈꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯥꯟꯅ ꯈꯪꯂꯨꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯅ ꯑꯩ ꯌꯥꯕꯦꯊꯣ ꯔꯣꯀꯤꯅ ꯊꯦꯡꯛ ꯌꯨ ꯕꯤꯅꯣꯗ ꯊꯣꯔꯛꯏ ꯃꯩꯇꯩꯔꯥ ꯔꯣꯀꯤ ꯕꯣꯔꯤꯁ ꯉꯛꯅ ꯍꯧꯒꯠꯂꯤ ꯑꯧ ꯃꯥꯅꯤ ꯁꯥꯔ ꯕꯤꯅꯣꯗꯅ ꯀꯩ ꯇꯥꯟꯅꯁꯤꯒꯦ ꯁꯥꯔꯕꯨ ꯀꯩ ꯃꯇꯦꯡ ꯄꯥꯡꯉꯨꯒꯦ ꯋꯥ ꯈꯔ ꯉꯥꯡꯕ ꯍꯩꯕ ꯔꯣꯀꯤꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯃꯔꯨꯞ ꯑꯅꯤꯈꯛꯀꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯠꯇꯦ ꯍꯥꯏꯌꯣ ꯔꯣꯀꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯤꯗꯣ ꯄꯤꯛꯂꯤꯉꯩꯗ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯔꯛꯄꯅꯤ ꯃꯃꯤꯡꯅ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔ ꯌꯨꯝꯅꯥꯛꯇꯤ ꯑꯅꯤꯃꯛ ꯂꯥꯏꯁ꯭ꯔꯝ ꯉꯥꯛꯇꯅꯤ ꯃꯔꯤ ꯃꯇꯥꯕꯨꯗꯤ ꯅꯠꯇꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯄꯤ ꯑꯃꯈꯛ ꯆꯞ ꯃꯥꯟꯅꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯑꯅꯤꯃꯛꯅꯁꯨ ꯅꯨꯄꯤꯗꯣ ꯆꯦꯜꯂꯨꯔꯦ ꯕꯤꯅꯣꯗ ꯅꯣꯛꯃꯤ ꯍꯥꯏꯌꯣ ꯔꯣꯀꯤ ꯑꯃꯗꯤ ꯕꯣꯔꯤꯁꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯆꯩ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯔꯤꯁꯦ ꯔꯣꯖꯔꯅꯦ ꯑꯗꯨꯒ ꯔꯣꯖꯔꯒꯤ ꯐꯦꯃꯤꯂꯤꯅ ꯅꯨꯄꯤꯁꯦ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯒ ꯖꯦꯀꯣꯕꯁꯤꯅ ꯈꯔ ꯉꯥꯎꯁꯤꯟꯅꯕꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯡꯁꯤꯗꯕ ꯖꯦꯀꯣꯕꯅꯗꯤ ꯐꯥꯔꯒ ꯅꯤꯔꯛ ꯆꯦꯜꯂꯨꯔꯦ ꯑꯍꯥꯟꯕꯩꯕꯨꯗꯤ ꯁꯣꯏꯕꯅꯤ ꯖꯦꯀꯣꯕꯀꯤ ꯐꯦꯃꯤꯂꯤꯅ ꯑꯃꯨꯛ ꯇꯣꯟꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯊꯥ ꯁꯥꯃꯟꯗꯅ ꯃꯆꯥꯅꯨꯄꯤꯗꯣ ꯂꯣꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯖꯤꯜꯂꯦ ꯑꯩꯈꯣꯏꯅꯗꯤ ꯃꯆꯥꯒꯤ ꯂꯩꯐꯝꯗꯣ ꯂꯣꯏꯅ ꯈꯪꯉꯦ ꯈ꯭ꯋꯥꯏ ꯃꯔꯨꯞ ꯖꯦꯀꯣꯕꯅ ꯅꯨꯄꯤꯗꯣ ꯂꯧꯗꯅꯗꯤ ꯇꯣꯛꯂꯔꯣꯏ ꯍꯥꯏꯔꯤ ꯑꯗꯩ ꯔꯣꯖꯔꯅꯁꯨ ꯃꯥ ꯂꯧꯅꯤ ꯍꯥꯏꯔꯤ ꯕꯤꯅꯣꯗꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯌꯦꯛꯅꯕ꯭ꯔꯣ